ꯑꯍꯥꯟꯕ ꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯚꯤꯌꯨꯋꯔꯁꯤꯡꯕꯨ ꯏꯂꯤꯖꯥꯕꯦꯊ ꯏꯂꯥꯡꯕꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯁꯤꯡꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯍꯤꯟꯗꯤ ꯐꯤꯂꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯐ ꯗ ꯌꯔ 2꯫ ꯐꯤꯂꯝ ꯑꯁꯤ ꯃꯃꯥꯡꯒꯤ ꯀꯃꯦꯟꯠꯇ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯍꯦꯟꯅ ꯈꯟꯕꯤꯔꯛꯈꯤꯕ ꯐꯤꯂꯝ ꯑꯃꯁꯨ ꯑꯣꯏ꯫ ꯐꯤꯂꯝ ꯑꯁꯤ ꯔꯣꯃꯥꯟꯁꯇ ꯌꯨꯝꯐꯝ ꯑꯣꯏꯕ ꯐꯤꯂꯝ ꯑꯃꯅꯤ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯗꯤꯔꯦꯛꯇꯔꯅ ꯄꯨꯅꯤꯠ ꯃꯜꯍꯣꯇ꯭ꯔꯥ ꯑꯗꯨꯒ ꯐꯤꯂꯝ ꯑꯁꯤꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯅ ꯀꯔꯟ ꯖꯣꯍꯥꯔ꯫ ꯐꯤꯂꯝ ꯑꯁꯤ 10 ꯃꯥꯔꯆ 2019ꯗ ꯔꯤꯂꯤꯖ ꯇꯧꯈꯤ꯫ ꯐꯤꯂꯝ ꯑꯁꯤ ꯅꯝꯕꯗ ꯆꯪꯈꯤꯕ ꯁꯦꯟꯐꯝꯅ 650 ꯃꯤꯂꯤꯌꯟ ꯑꯗꯨꯒ ꯐꯤꯂꯝ ꯑꯁꯤꯅ ꯇꯥꯟꯈꯤꯕ ꯁꯦꯟꯐꯝꯅ 281.1 ꯃꯤꯂꯤꯌꯟꯅꯤ꯫ ꯐꯤꯂꯝ ꯑꯁꯤꯗ ꯃꯔꯨꯑꯣꯏꯕ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯃꯤꯡꯁꯤꯡ ꯈꯔ ꯄꯜꯂꯕꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯦꯔꯣ ꯑꯃ ꯑꯣꯏꯔꯤꯕ ꯔꯣꯍꯥꯟꯒꯤ ꯁꯛꯇꯝꯗ ꯇꯥꯏꯒꯔ ꯁ꯭ꯔꯣꯐ, ꯃꯦꯟ ꯍꯦꯔꯣꯏꯟ ꯑꯣꯏꯔꯤꯕ ꯁ꯭ꯔꯤꯌꯥꯒꯤ ꯁꯛꯇꯝꯗ ꯑꯅꯟꯌꯥ ꯄꯥꯟꯗꯦ, ꯑꯍꯦꯟꯕ ꯄꯥꯝꯕꯤ ꯃ꯭ꯔꯤꯗꯨꯂꯥꯒꯤ ꯁꯛꯇꯝꯗ ꯇꯥꯔꯥ ꯁꯨꯇꯔꯤꯌꯥ, ꯚꯤꯂꯦꯟ ꯑꯣꯏꯔꯤꯕ ꯃꯅꯥꯞꯀꯤ ꯁꯛꯇꯝꯗ ꯑꯗꯤꯇ꯭ꯌ ꯁꯦꯜ꯫ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯁꯤꯡ, ꯑꯗꯣꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯑꯍꯥꯟꯕ ꯊꯦꯡꯅꯕꯤꯕ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯌꯥꯎꯔꯒꯗꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯕꯦꯜ ꯑꯥꯏꯀꯟ ꯑꯗꯨ ꯇꯔꯟ ꯑꯣꯟ ꯇꯧꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯅꯣꯜꯂꯨꯛꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯐꯤꯂꯝ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯐꯤꯂꯝ ꯑꯁꯤ ꯍꯧꯔꯛꯄꯗ ꯀꯣꯂꯦꯖꯀꯤ ꯗꯤꯒꯅꯤꯇꯤ ꯀꯞ ꯍꯥꯏꯔꯤꯕ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯁ꯭ꯄꯣꯔꯠ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯒꯤ ꯑꯦꯅꯥꯎꯟꯁꯔ ꯑꯗꯨꯅ ꯍꯟꯗꯛ ꯗꯤꯒꯅꯤꯇꯤ ꯀꯞꯀꯤ ꯀꯕꯥꯗꯤ ꯃꯁꯥꯟꯅꯒꯤ ꯐꯥꯏꯅꯦꯜ ꯑꯁꯤꯗ ꯕꯦꯁꯠ ꯄ꯭ꯂꯦꯌꯔ ꯑꯗꯨꯅ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯐ ꯗ ꯌꯔ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯐꯥꯏꯅꯦꯜ ꯃꯦꯆ ꯑꯗꯨꯗ ꯔꯣꯍꯥꯟꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯔꯣꯍꯥꯟꯅ ꯁꯥꯟꯅꯕꯗꯨꯗ ꯃ꯭ꯔꯤꯗꯨꯂꯥꯅ ꯔꯣꯍꯥꯟꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯗꯨꯅ ꯃꯥꯒꯤ ꯃꯊꯧꯅꯥ ꯍꯥꯞꯂꯝꯃꯤ꯫ ꯔꯣꯍꯥꯟ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯥꯒꯤ ꯇꯤꯝꯅ ꯋꯤꯟꯅꯔ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯔꯣꯍꯥꯟꯅ ꯕꯦꯁꯠ ꯄ꯭ꯂꯦꯌꯔ ꯐꯪꯗꯨꯅ ꯔꯣꯍꯥꯟ ꯀꯣꯂꯦꯖ ꯑꯗꯨꯒꯤ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯐ ꯗ ꯌꯔꯒꯤ ꯇꯥꯏꯇꯜ ꯑꯗꯨ ꯃꯥꯅ ꯐꯪꯂꯝꯃꯤ ꯑꯗꯨꯒ ꯃ꯭ꯔꯤꯗꯨꯂꯥꯅ ꯔꯣꯍꯥꯟꯒꯤ ꯅꯥꯛꯇ ꯂꯥꯛꯂꯗꯨꯅ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯝꯃꯤ꯫ ꯃꯊꯛꯇ ꯄꯟꯖꯈ꯭ꯔꯤꯕꯁꯤꯡ ꯑꯁꯤ ꯔꯣꯍꯥꯟ ꯃꯥꯒꯤ ꯀ꯭ꯂꯥꯁꯇ ꯂꯩꯔꯤꯉꯩꯗ ꯃꯥꯒꯤ ꯋꯥꯈꯜꯅ ꯁꯥꯒꯠꯈꯤꯕ ꯃꯪꯂꯥꯟꯁꯤꯡꯅꯤ꯫ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯥꯒꯤ ꯑꯣꯖꯥꯅ ꯁꯩꯔꯦꯡ ꯑꯃ ꯇꯥꯛꯇꯨꯅ ꯂꯩꯔꯝꯕꯗꯨ ꯃꯥꯅ ꯎꯔꯝꯃꯤ꯫ ꯔꯣꯍꯥꯟꯒ ꯐꯝꯃꯤꯟꯅꯔꯤꯕ ꯄꯟꯖꯥꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯅꯣꯠꯕꯨꯛ ꯑꯗꯨꯗ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇꯕ ꯅꯨꯄꯤꯒꯤ ꯄꯤꯛꯆꯔ ꯑꯃ ꯌꯦꯛꯄꯗꯨ ꯔꯣꯍꯥꯟꯅ ꯎꯔꯕꯗ ꯇꯧꯒꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨ ꯏꯟꯈꯤ꯫ ꯃꯗꯨꯗ ꯄꯔꯥ ꯇꯥꯛꯂꯤꯕ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯅ ꯁꯥꯎꯅꯤꯡꯕꯒ ꯂꯣꯏꯅꯅ ꯆꯣꯛ ꯑꯃ ꯍꯨꯜꯂꯛꯈꯤ꯫ ꯆꯣꯛ ꯑꯗꯨꯅ ꯔꯣꯍꯥꯟꯒꯤ ꯃꯃꯥꯡꯗ ꯐꯝꯂꯤꯕꯤ ꯅꯨꯄꯤ ꯑꯃꯗ ꯄꯥꯜꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨ ꯍꯦꯟꯅ ꯂꯥꯡꯈꯠꯂꯛꯈꯤ꯫ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯅ ꯔꯣꯍꯥꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄꯗ ꯄꯟꯖꯥꯕꯤ ꯑꯗꯨꯅ ꯌꯦꯛꯈꯤꯕ ꯄꯤꯛꯆꯔ ꯑꯗꯨ ꯄ꯭ꯔꯣꯐꯦꯁꯔꯅ ꯎꯔꯝꯃꯤ꯫ ꯄꯟꯖꯥꯕꯤ ꯑꯗꯨꯅꯁꯨ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯅ ꯎꯔꯦ ꯈꯪꯂꯗꯨꯅ ꯃꯥꯅ ꯌꯦꯛꯂꯤꯕ ꯄꯤꯛꯆꯔ ꯑꯗꯨ ꯁꯦꯠꯇꯠꯈꯤ꯫ ꯔꯣꯍꯥꯟ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯄꯟꯖꯥꯕꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯄꯟꯖꯥꯕꯤ ꯑꯗꯨꯅ ꯃ꯭ꯔꯤꯗꯨꯂꯥꯅ ꯀꯣꯂꯦꯖ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕꯁꯦ ꯅꯨꯃꯤꯠ 60 ꯃꯨꯛꯇꯤ ꯑꯣꯏꯔꯦ, ꯑꯗꯨꯒ ꯅꯪꯅ ꯀꯩꯒꯤꯅꯣ ꯎꯪꯗꯨꯅ ꯂꯩꯔꯤꯗꯨꯕꯣ? ꯁꯦꯃꯤꯁꯇꯔ ꯑꯔꯣꯏꯕꯗꯗꯤ ꯅꯪ ꯂꯥꯏꯔꯤꯛ ꯄꯥꯛ ꯌꯧꯕ ꯁꯣꯏꯔꯔꯣꯏ꯫ ꯃ꯭ꯔꯤꯗꯨꯂꯥꯒꯤ ꯋꯥꯈꯜꯅ ꯉꯥꯎꯔꯕ ꯔꯣꯍꯥꯟꯅ ꯑꯩꯗꯤ ꯑꯇꯣꯞꯄ ꯅꯨꯄꯥꯒꯨꯝꯅ ꯄꯪꯀꯞꯇ ꯀꯞꯈꯟꯕ ꯑꯁꯥ ꯌꯥꯎꯗꯕ ꯅꯨꯄꯥꯗꯨ ꯅꯠꯇꯦꯗ꯫ ꯑꯩꯗꯤ ꯃ꯭ꯔꯤꯗꯨꯂꯥꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯒꯅꯤ꯫ ꯅꯪꯒꯤꯗꯤ ꯅꯇꯩꯃ ꯑꯣꯏꯒꯗꯧꯔꯤꯕ ꯑꯗꯨꯒ ꯑꯩꯒꯤꯅ ꯅꯨꯡꯁꯤꯕꯤ ꯑꯣꯏꯔꯤꯕ ꯃ꯭ꯔꯤꯗꯨꯂꯥꯁꯦ ꯏꯕꯥꯅꯤꯅ ꯂꯣꯏꯅꯔꯛꯂꯤꯁꯦ ꯆꯍꯤ 10 ꯃꯨꯛꯇꯤ ꯁꯨꯔꯦ, ꯁ꯭ꯀꯨꯜ ꯀꯥꯔꯛꯄ ꯍꯧꯔꯛꯄꯗꯒꯤꯅ ꯍꯧꯖꯤꯛꯐꯥꯎ꯫ ꯅꯪꯒꯤꯗꯤ ꯀꯣꯂꯦꯖ ꯑꯁꯤ ꯁꯨꯞꯅꯇꯪꯒꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯑꯣꯏꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯃꯟꯗꯤꯔꯅꯤ, ꯍꯥꯏꯗꯤ ꯅꯨꯡꯁꯤꯕꯒꯤ ꯃꯟꯗꯤꯔ꯫ ꯑꯁꯨꯝꯅ ꯔꯣꯍꯥꯟꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯏꯁꯩ ꯑꯃ ꯐꯤꯂꯝ ꯑꯁꯤꯗ ꯊꯦꯡꯅꯕꯤꯒꯅꯤ꯫ ꯏꯁꯩ ꯑꯁꯤꯗ ꯔꯣꯍꯥꯟ ꯑꯃꯗꯤ ꯃ꯭ꯔꯤꯗꯨꯂꯥ ꯃꯕꯥꯅꯤꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯅꯨꯡꯁꯤꯅꯔꯛꯄꯒꯤ ꯋꯥꯔꯤ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯂꯤ꯫ ꯑꯗꯨꯒ ꯃ꯭ꯔꯤꯗꯨꯂꯥꯅ ꯁꯦꯟꯠ ꯇꯦꯔꯦꯁꯥꯒꯤ ꯀꯣꯂꯦꯖꯇ ꯂꯥꯏꯔꯤꯛ ꯇꯝꯈꯤꯕꯗꯒꯤ ꯔꯣꯍꯥꯟꯅ ꯋꯥꯅ ꯂꯦꯜꯍꯧꯕꯁꯤꯡ ꯑꯗꯨ ꯏꯁꯩ ꯑꯁꯤꯗ ꯎꯕ ꯐꯪꯕꯤꯒꯅꯤ꯫ ꯁꯦꯟꯠ ꯇꯦꯔꯦꯁꯥ ꯍꯥꯏꯔꯤꯕ ꯀꯣꯂꯦꯖ ꯑꯁꯤ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯕ ꯀꯣꯂꯦꯖ ꯑꯃ ꯑꯣꯏꯕꯅ ꯔꯣꯍꯥꯟꯅ ꯇꯝꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯔꯣꯍꯥꯟꯅ ꯀꯣꯂꯦꯖ ꯑꯗꯨꯒꯤ ꯒꯦꯠꯇ ꯍꯦꯛ ꯂꯥꯛꯇꯨꯅ ꯀꯣꯂꯦꯖ ꯑꯗꯨꯕꯨ ꯌꯦꯡꯖꯔꯒ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯖꯕ ꯐꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫
Nongma magi marup Punjabi aduga Rohanga Saint Teresagi College ki gate aduda laklami. Rohana Mirdulagi wakhalda ungduna leibaduda Punjabi aduna mangonda haike. Mr. Drama, nangi girlfriend se atoba leba amada chakhibadi natteda. Sumna tangi pung amagi lambi khaktani lapnariba. Rohana maga aigi marakta leiriba sambal ase. Lanthoknaba ai lakh kun gi check amadi mathau tai. Adubu aidi college ki fee fau phajana thiba ngamdaba nupani. Adumna hainaringai aduda Shriya car ama thauduna laklami. Makhoida handou haibagi sign tauramlaga college ki gate adu gatekeeper aduna hangdoklaga Shriya college aduda magi car adu thoujinki. Gatekeeper aduna mafamsi charity sort of moinu uraba. Punjabi aduna Rohan makhoigi gatekeeper asina fau ekhoiji hanthane yenglini taurise. Rohana gatekeeper adu conceal aduna selfie ama lauraga. Haina emission hek tauba numi aduda ibani nokminaraga selfie laudoini. Gatekeeper aduna nangna aduna tauba numi aduda aigi koise kakpige. Hairaga gatekeeper adugi lengjumda Rohana thangatliba makhut adu laktho'u haiki. Asumna Rohan amadi Punjabi aduga cycle thauduna Saint Teresagi College ki assemble da ojanupi amana Dehradun amadi Musurugi College Nipalna saruk yaduna diktinti ka pangthokadaba asida Rohanda ekhoigi college ki oina asathami haibaga loinana mabu pungning thaugatpadu Abhishek na yamna nungairamde. Asumna Abhishek ki team ga Rohangi team ga kabaddi sanarami. Adubu Abhishek na wahai watada nungaitaba nganglakpadagi mabani khutthoknaki. Asumna Sounding na Rohan mayumda laki. Somdana Rohan ge uncle aduna foreigner amada maiba saduna hairami. Ekhoi hauji mantra solasiko. Aduga numi mangani hek suba numita nupi aduna Johnny nangda yarakani. Foreigner aduna aidi Johnny nati Jenny ni. Rohan ge uncle na aina hairingai haigadaba. Haibaga loinana mantra adu solami aduga foreigner adusu mana hairingai adum hairami. Tanja aduda Rohan yamna sauna gate adu hangdoklaga magi cycle adu langthoklami. Magi uncle aduna kari tawba yaure nang yamna nungaitaba thaba ama thengnerakpa malida. Ado table da envelope ama leiramgani adu yengo. Madu nangna pamjaba envelope ama oigani haina khali. Asumna Rohana envelope adu yenglubada Saint Teresagi sport ki scholarship oirambaduda Rohan yamna haraurami. Rohana sport ki scholarship haidi yamna thajade sumaina tawrakani haibase. Uncle aduna paraga yengo. Rohana harauna ai Saint Teresa da tamlagadaba haina yamna haraubaga loinana magi auntie adu thangatlami. Maduda magi uncle aduna fagi oina Nangi auntie do tapna thadoko haiki. Asumna Rohan harauna chatke taurami. Magi auntie na kaidano nangbo. Rohana ai Midula da pau si tamnukige. Uncle aduna yengo Midula na mabu mai pak na bahot na bada achawa mating ama oirani. Rohan harau manduna yum kaya pau duna Midula gi yum da laklami. Midula na tumdana leibadu urabada Rohan wahai ama phau hairamdana harauna mayumda halakhi. Rohan Saint Teresa College ki standard oigedaba dress kaya sulaikhi. Asumna magi college adudagi farewell piramlaba matung Saint Teresa da maha college ka bahauki. Mana college ki gate yaurokpada mamangda gatekeeper aduna mana college asida tamlabadi magi koi adu kakkani haikibagi matung inna Rohana gatekeeper aduda koi fana ba khur ama piraga selfie di evening da oina kapminasi hairamlaga Rohan Midulabu thirakhi. Mana sum thirakpada student of the year adu manafna ngakta laubagi record adu su thengnarami. Mana makha tana sum thirakpada miyoi khara musical instrument single loinana leirambadu thengnarami. Maduda mana Midulabu hanglami. Adubu Midula college aduda Mia Chawla haina khangnarami. Asumna makhoina mahaki leifam adu takpirakpadagi Rohan magi manak tamna lakhi.
Dance tawfam hall aduda Rohan Mirdulabu leiramlani khanduna laklami. Sriyana dance practice tawduna leirambadu Rohana Mirdula oiraboi khalladuna haraurami. Adubu Mirdula oidrabada mahak nuairamde. Sriya dance tawduna leirami. Adubu music operator oiriba nupa aduda Sriyana. Music to amta muthalo. Kairo miki nangbo. Ngarang numidanga fazana tumhaudrabo. Nasangamdrabo haiba. Music ki speed se yamna thuri se kaigino. Miki na Sriya masi original tempo ne. Sriyana phare dudi makoktegi hauro amu. Asumna Sriyana dance tawki. Amaromda Rohana Mirdulabu urabada Mirdula haina khara launa kaubaduda Sriya dance tawbadu leplaga. Kaidagi mino shina. Rohana sorry aigi girlfriend da kaujabani. Sriyana nangbu pisori starter do natro aduga sida muk donation lakliro. Rohana ai anaba starter ne. Sriyana adudi aikoi Teresagi standard se phajana hanthare na ko. Rohana hoi hanthabo oirambasu yai. Adubu masidi nangna ohenbani. Music ki tempo asi fast hoiba nate nangne slow satpagini. Sriyana aduga kaigi nangdi dance tawdriba nang so mutta tawdana. Mirdula nadi Rohan gi mamai chopkani khanduna Rohan bu thokhan ningkide. Adubu Rohana Miki da music ki tempo adu Sriya gi ga chap manahalu hairam laga stage adu da dance tawki. Rohan gi dance adu ubada mapam adu da leiriba miyoi khudimak aduga Sriya masamak yauna angakpa haibadu oirami. Rohana adumna fazana dance tawbaduda Sriyana Miki na control tawriba music controller adu langkhaiki aduga chatki. Rohana Mirdula gi damakta karigumba khara puduna laklaga se Mirdula cold coffee se thao. Mirdula na madudi frep ni. Asumna mabani wari sanarami. Mirdula na makhatana ahigi date ki petrol pump khara sulaire. Aduna aina senaba tare. Ado nangdi kamdauba. Rohana haidi sports scholarship ta college asitambane. Adumna wari sanabaduda Sriyasu Rohana uki. Mirdulana kaidanu yengduba. Madu yengdavana faiko. Nang khangdribo. Akhoi college ki founder gi statue do makhut kairaga leidido. Nahan nupa amana Sriya gi kar khamfamda kar khamlambagi mana sillaga kaihalini. Aduga magi deto college asigi trustee ni. Aduna asigumbagi wakhalaga khalunuda. Rohana aina atopa nupida wakhal thambagi mathau kari tarigine. Nang hena khangli dune. Ado ibani pair semlaga dance competition da mabu maithiba pisidana nang kari haino. Mirdulana yaningdabagi mami utladuna ai mes ki class laye hairaga chatki. Rohana Mirdulagi matung innaraktuna kaidorage Mirdula nang yamna tongalami. Mirdulana Rohan punsise adum manaraga lektabani kaigumba matamda aikhoi su hongwa tabani. Rohana hoi ado aina ngasi mafam asida laktise nangidamuktani. Mirdulana Rohan aina nangonda lao haikibsu leite. Nangidamak honajaba matamda aina nangbu hena respect tawrakani. Aduga aina mafam asida tamlise. Ai karigumba ama oireknabagidamuktani kana amatagi nate. Rohana ado Mirdula aina laklise. Wahai asi hek haibaga Mirdulana ai miyane. Chatlukigi hairam laga chatki. Rohan su Mirdulagi ahoma matau adu ubada yamna ngakna lehawi. Rohan college ki assemble da leplami. Mana lepaduda miyana mana flakpara haina yenglubada Rohan ga micha narami. Rohana di mangonda yenglaboy khalladuna harauk jarami. Rohana su Sriyagi mangaw thiba mawong adusu urami. Tanja aduda manafsu assemble aduda yaurakhi manafna. Nangla Sriyaga dance tawmine haida. Rohana hoi manafna nakuto pirose. Hairaga handshake tawki. Sriyagi matau adu ubada Rohana mase khara mangaw thiba maliko. Manafna hoi khara ngawbani ado mase aigi ichalni. Asumna mabani wari sanarami
Amaromdana Dignity Cup ki damakta team adu khalle team asigi captain na Student of the Year title gi anirak thangna na laukraba Manavni haina lauthorakpadu Rohanna kanano Manav hairisibo haina Manav masamakta hangki Manavna ai isamakni hairaga Manav stage da thoki Manav tholakpa aduda Mia yamna haraubadu ubada Rohan gi thamoida nungaitaba phawrami Mia dance practice tawraga leibaduda Rohanna yengduna leirami aduga Sriyana laklaga Rohanda nangama aranba mida ngaw leire Rohanna nanga aiga wakhal khara khenaba male Sriyana ai haiba natiye ko school jitne madi nupa masak phajaba yamna thawai taba mine nangi bisep kado usilo aduga mana yawba dum yaraklani magidi masafa ba nupa singse magi asonba oibane aduga mana kaigumba yarakladi nangna competition yauduna student trophy lawwa yarani adudagidi Miana I love you Rohan haireklani Rohanna aduga nangna wahi asi hek haibaga Sriyana ai nangidamak khanbada nungaiti hairamlaga chatkhi Rohan Sriyana hairambagumna wa ngangna magi fajaraba body adu fitness ki course aduda utlami maduda course aduna yaningba tawrami Rohanna ma'am asengbane aina haijarise aise Pishori gi best student ne ma'am nasu aigi achievement sing adu kharang munna yengbiba chummi ado aibu competition da yawba yaradra hairingai tanja aduda nupi amana ma'am coffee hairaga lakhi course aduna Rohanda yani ado nang matam khara thengkre aduna nang senior singa changdamna bataba asumna Rohanda ayaba piduna Sriya lapna leplaga harauba phongdoklami Rohan 100-meter race yaunabagi damak sem sarami lamjen chelamdai aduda course aduna aikhogi college asina 100-meter race ki record phangduna lakli hana lekhiba record asi 11.6 second ni adubo handakti nakhoina thugaiba ngamgadabani nakhoi ngamoidra boys haina pukning thogaki aduga nupasing adunasu ngamni haina haiki course aduna sum check tawrakpada Rohan gi khongup adu ubada course aduna nang masigi khongup asiga lamjin chenduira haina hanglami Rohanna hoi haiki asumna course aduna lamjel tharami Rohan mayamdagi makok thongna chelakhi aduga 100-meter gi record adu mahakna thugaikhi hanagi record holder oiriba Manavna Rohanda aikhoigi khongupse change tawa mathau tar male nang natre change tawduse hairamlaga Manav chatki mayamnasu yamna ngaklami aduga Miyanasu Rohanbu yaninglami lamjen adu yengbada Sriyasu yaurami film asida Miya hairiba nupi asi yamna ahenba pamba nupi ama oina uhalli Rohanbu mana yariba asi manaptagi lamjen henbagini Miya amadi Rohan harauna nungaina laklami Miyana Rohanda hanglami karamba tatu pame Rohanna tatu haibasidi ngasi pamlaga hayeng pamlaktabasu yai adubu tatu de adum laigani aduna aidi tatu pamde Miyana aduna bu nangna adum pamgadaba ama khallu Rohanna Miyada munna yengladuna mahaki maming adu tatu oina leihaningbagi apamba adu utkhi Rohanna Miyada hangki nandi karamba country da chatpa pambage Miyana aidi taibang asibu aina loina ubagi mahutta taibang asina aibu ubudo pame aina dance competition da mai pakpadune masigi manglan asini aina thungnabu hotnariba Rohanna aigisu manglan ama leije Miyana student of the year gi title phangmadura Rohanna nati nangi manglan adu thunghanbaduni aigi manglan haise wahai asi tabada Miyana penbaga loinana Rohanbu nushina chupirami Rohan amadi Manav exercise tawduna leiringaida nupi amana Rohanda nangi height kayano Rohanna 5.10 nupi aduna nangi weight Rohanna ma'am ai kabaddi gi king ni hairibani
aduna wet kidudi thoina mathau tadeda. Course aduna laklaga masidi track amadi field gi game dagi yamna tonganba masanani. Aduna yengsilhobna hena fagani. Hairamlaga makhoi ani adu chatki. Rohanna adugidi kaim khanganuda. Aigi daw yam yagadba khongum ama lairi haiki. Asumna Rohan kabaddi sanaba yaurami. Kabaddi aduda Rohan gi kangbuga manap ki kangbuga sanarami. Rohan kabaddi aduda manap ki kangbuga sanabada kokta soklami. Rohan gi asokpa adu miyana ai sombirami. Rohanna magi mana adu kabaddi da sokhibadagi magi mana adu pangmasarami. Miyana ngahak pakhatlaba matungda masu khanglaktuna mabani noktuna leiringaida manapki kangbu adu changlaklami aduga manafna bro sawya deko aina maram oiraga nang timdagi thokre. Rohanna kaisu kaideda noidi yamna kabaddi da yamna hai. Manapna timni bro haidi makhoi yaudana ai karisu tawba ngamde haitare. Hoi fare aiso phajana thomo aduga rest khara lawro horen numidang Jeffrey da lao. Rohanna Jeffrey haibadu khangdeduna Jeffrey haidi asumna hairingaida miyana Rohan Jeffrey haidi anoba night club ki mamingne Rasput Road ta leibado. Manapna hayengse aigi birthday ne aduna navani lakadabni ko ado superhero gi team party oibana dress di superhero gi dress sekadaba. Rohan superhero theme party haibadusu gyan taramde. Manafna madu urabada miyada manafna miya nangna bab amukta tahalo hairamlaga manap chatki. Rohan amadi miya night club aduda party yawba laklami. Makhoina sum lakpada miyana yamna phazaraba car ama urami maduda mana kanagi karnu sibo yam phaje. Rohanna phagi oina aigi karnida ado masu se pamdena mingonde pithokibanida. Adumna hairingai aduda nupa amana car adu manapkini hairakhi. Rohanna su Shriyabu urami. Tanja aduda Rohangi marup sing adusu laklami. Marup sing aduna makhoi bu kaukre haina Rohanda hairami. Makhoina nungaitaba sing adu Rohanda ngahak phongdoklaba matungda miyana Rohanbu party tawphamda pusingki. Asumna makhoi manapka thengnakhi. Miyana manapta club asi yamna phazai haiki. Manapnasu club adu magi date kini haiki. Ama romdana Shriyana Rohangi marup sing adu party manung aduda changhallaga Shriyana makhoibu miya mangda introduce tawki. Aduga Rohangi marup sing adugi chamna langjaba matau aduda manapki mamanaba singa Rohangi marup sing aduga phunakhi. Asumna Rohangi marup singna Rohanbu yamna warauna hanki. Amadi miyanasu Rohanda sauki. Rohan magi cycle adu tongduna college laklami. Mana cycle adu khamge tauringaida Shriya adu car ama thauduna lakhi. Aduga Rohanda he ado aigi car gi park tawphamne. Rohanna o mafam asi nupi singi oinaga reserve oikrabro haise. Rohan Shriya gi manakte changlakhi. Aduga Shriyana he nang ona tainaba nupida ngawba oina tawradana. Mana ona tainaba nupida ngawba hairisi miya adu ahenba pamba nupini haibadu nakoina na haibani. Rohanna class yauduna leiringaida Rohangi marup amana Rohanbu kauduna class aduda changlakhi. Aduga Rohanbu yam thuna mapanda lau haina tamkhi. Rohansu mapanda hatu miyaga thoglakhi. Aduga Shriyana magi cycle adu color spray amana machu sanglambadu mana urami. Magi crazy oiba mawong adu college adugi satra singna urabada mayamna noklami. College ki dinna Shriyagi date adu kauduna Shriyagi maramda khanghalami. Aduga magi date na sauraduna Shriyabu khubak na thaki. Aduga Shriyada haiki. Kaigumba matungda complaint ama hek lakladi nangi namai ado kaina bufugani. Shriya yamna sauna lehoki. Shriyana sauning baga loinana dance practice taurami.
ꯑꯗꯨꯝꯅ ꯁ꯭ꯔꯤꯌꯥꯅ ꯋꯥꯈꯜ ꯋꯥꯅ ꯂꯩꯔꯤꯉꯩꯗ ꯔꯣꯍꯥꯟ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯑꯗꯨꯒ ꯔꯣꯍꯥꯟꯅ ꯁ꯭ꯔꯤꯌꯥꯕꯨ ꯃꯄꯨꯛꯅꯤꯡ ꯊꯦꯝꯖꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯁ꯭ꯔꯤꯌꯥꯅ ꯑꯁꯥꯎꯕ ꯃꯑꯣꯡ ꯎꯠꯂꯗꯨꯅ ꯁꯥꯎꯗꯨꯅ ꯆꯠꯈꯤ꯫ ꯑꯗꯨꯕꯨ ꯔꯣꯍꯥꯟꯅ ꯁ꯭ꯔꯤꯌꯥꯗ ꯑꯩꯈꯣꯏ ꯃꯔꯨꯞ ꯑꯣꯏꯕ ꯐꯥꯎꯕ ꯌꯥꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯈꯤ꯫ ꯁ꯭ꯔꯤꯌꯥꯅ ꯆꯠꯂꯝꯕꯗꯒꯤ ꯂꯦꯞꯂꯒ ꯗꯦꯟꯁ ꯀꯝꯄꯤꯇꯤꯁꯟ ꯅꯨꯃꯤꯠ 4ꯅꯤ ꯈꯛꯇ ꯉꯥꯏꯔꯦ, ꯑꯗꯨꯅ ꯅꯪ ꯌꯥꯝꯅ ꯂꯥꯏꯅ ꯈꯟꯒꯅꯨ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ꯫ ꯑꯗꯨꯒ ꯔꯣꯍꯥꯟꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯔꯣꯍꯥꯟꯒ ꯃꯥꯅꯕꯀ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯔꯣꯍꯥꯟꯅ ꯁ꯭ꯔꯤꯌꯥꯒꯤ ꯃꯔꯝꯗꯁꯨ ꯃꯥꯅꯕꯇ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯅꯕꯅ ꯁ꯭ꯔꯤꯌꯥꯁꯦ UKꯒꯤ ꯗꯦꯟꯁ ꯁ꯭ꯀꯨꯜ ꯑꯃꯗ ꯆꯍꯤ 2ꯃꯨꯛ ꯇꯝꯅꯤꯡꯕꯒꯤ ꯋꯥꯈꯜ ꯂꯩꯕꯅꯤ, ꯑꯗꯨꯒ ꯃꯥꯗꯤ ꯗꯦꯟꯁ ꯀꯝꯄꯤꯇꯤꯁꯟꯁꯦ ꯌꯥꯝꯅ ꯂꯨꯅ ꯂꯧꯖꯕꯅꯤ, ꯑꯗꯨꯒ ꯃꯥꯅ ꯗꯦꯟꯁ ꯀꯝꯄꯤꯇꯤꯁꯟ ꯌꯥꯎꯕꯁꯤꯁꯨ ꯀꯟꯗꯤꯁꯟ ꯑꯃꯒꯤ ꯃꯈꯥꯗ ꯑꯩꯒꯤ ꯗꯦꯠꯅ ꯌꯥꯎꯍꯟꯕꯅꯤ, ꯍꯥꯏꯕꯗꯤ ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯀꯗꯕ꯫ ꯃꯈꯣꯏꯅ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯕꯗꯁꯨ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯔꯣꯍꯥꯟꯅ ꯃꯤꯌꯥꯒꯤ ꯑꯅꯤꯡꯕꯗꯨ ꯗꯦꯟꯁ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯗ ꯊꯨꯡꯍꯟꯒꯅꯤ ꯍꯥꯏꯅ ꯃꯥꯅꯕꯇ ꯍꯥꯏꯈꯤ꯫ ꯃꯥꯅꯕꯀ ꯁ꯭ꯔꯤꯌꯥꯒ ꯑꯗꯨꯒ ꯔꯣꯍꯥꯟꯒ ꯃꯤꯌꯥꯒ ꯗꯦꯟꯁ ꯀꯝꯄꯤꯇꯤꯁꯟꯒꯤꯗꯃꯛꯇ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯝꯃꯤ꯫ ꯃꯤꯌꯥ ꯃꯤꯡꯁꯦꯟ ꯑꯃꯒꯤ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯔꯣꯍꯥꯟ ꯂꯥꯛꯂꯝꯃꯤ꯫ ꯃꯤꯌꯥꯅ, ꯔꯣꯍꯥꯟ, ꯗꯦꯟꯁ ꯑꯁꯤ ꯑꯩꯈꯣꯏꯅ ꯉꯝꯒꯅꯤꯀꯣ? ꯔꯣꯍꯥꯟꯅꯁꯨ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯗꯨ ꯎꯠꯈꯤ꯫ ꯑꯗꯨꯒ ꯔꯣꯍꯥꯟꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯃꯤꯌꯥ ꯍꯥꯏꯅ ꯇꯍꯛꯄ ꯇꯇꯨ ꯑꯗꯨ ꯎꯕꯗ ꯃꯤꯌꯥ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯔꯣꯍꯥꯟꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯈꯤ꯫ ꯔꯣꯍꯥꯟꯅ ꯃꯤꯌꯥꯗ ꯍꯥꯏꯈꯤ, ꯅꯪꯒꯤ ꯃꯤꯌꯥ ꯍꯥꯏꯕ ꯑꯁꯝꯕꯁꯤꯅꯕꯨ ꯍꯦꯟꯅ ꯐꯖꯔꯦꯗ, ꯍꯥꯟꯅ ꯃꯤꯔꯗꯨꯂꯥ ꯀꯧꯔꯤꯉꯩꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯗꯦꯟꯁ ꯀꯝꯄꯤꯇꯤꯁꯟ ꯊꯣꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯐꯖꯅ ꯗꯦꯟꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯃꯤꯌꯥꯅ ꯁꯣꯏꯔꯛꯇꯨꯅ ꯗꯦꯟꯁ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨ ꯁ꯭ꯔꯤꯌꯥ ꯑꯃꯗꯤ ꯃꯥꯅꯕꯅ ꯋꯤꯟꯅꯔ ꯑꯣꯏꯔꯝꯃꯤ꯫ ꯔꯣꯍꯥꯟꯅ ꯃꯤꯌꯥꯕꯨ ꯃꯌꯨꯝꯗ ꯊꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯌꯥꯅ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯗꯨ ꯔꯣꯍꯥꯟꯅ ꯎꯔꯕꯗ ꯃꯤꯌꯥꯗ ꯅꯣꯛꯎ ꯍꯥꯏꯈꯤ, ꯑꯗꯨꯕꯨ ꯃꯤꯌꯥꯅ ꯉꯁꯤꯗꯤ ꯃꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯅꯨ ꯍꯥꯏꯕꯒꯤ ꯁꯥꯏꯟ ꯇꯧꯔꯝꯂꯒ ꯃꯌꯨꯝꯗ ꯆꯪꯈꯤ꯫ ꯔꯣꯍꯥꯟ ꯃꯥꯒꯤ ꯔꯨꯝꯗ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯃꯇꯧ ꯀꯔꯝꯅ ꯗꯦꯟꯁ ꯑꯁꯤ ꯃꯥꯏꯊꯤꯍꯧꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯋꯥꯈꯜ ꯎꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯃꯤꯌꯥꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯈꯤ꯫ ꯔꯣꯍꯥꯟ ꯃꯤꯌꯥꯒꯤ ꯌꯨꯝ ꯌꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯌꯥꯒꯤ ꯔꯨꯝ ꯑꯗꯨꯗ ꯃꯤꯌꯥ ꯂꯩꯔꯝꯗ꯭ꯔꯕꯗ ꯔꯣꯍꯥꯟꯅ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯤꯌꯥꯕꯨ ꯊꯤꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯥꯅꯕꯀꯤ ꯀꯥꯔ ꯑꯗꯨ ꯔꯣꯍꯥꯟꯅ ꯎꯕꯒ ꯂꯣꯏꯅꯅ ꯃꯥꯅꯕ ꯑꯃꯗꯤ ꯃꯤꯌꯥ ꯑꯗꯨ ꯀꯣꯟꯅꯗꯨꯅ ꯂꯩꯔꯝꯕꯗꯨ ꯃꯥꯅ ꯎꯔꯕꯗ ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯌꯥꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯔꯣꯍꯥꯟ ꯁꯥꯎꯅꯤꯡꯕꯅ ꯍꯦꯟꯃꯟꯗꯨꯅ ꯃꯥꯅꯕ ꯑꯗꯨ ꯃꯥꯅ ꯀꯤꯟꯅ ꯊꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯃꯤꯌꯥꯒꯤ ꯂꯧꯅꯝꯅ ꯗꯦꯟꯁ ꯑꯗꯨ ꯃꯥꯏꯊꯤꯈꯤꯕꯅꯤ ꯍꯥꯏꯕꯁꯤꯁꯨ ꯔꯣꯍꯥꯟꯅ ꯈꯪꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯣꯍꯥꯟꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯔꯣꯍꯥꯟ, ꯅꯪ ꯗꯤꯟꯅ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯍꯥꯏꯈꯤ꯫ ꯔꯣꯍꯥꯟꯅ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯣꯏꯔꯝꯕ ꯌꯥꯏ ꯈꯪꯕꯒ ꯂꯣꯏꯅꯅ ꯗꯤꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯗꯤꯟ ꯑꯗꯨꯅ, ꯔꯣꯍꯥꯟ, ꯅꯪ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯥꯅꯕꯄꯨ ꯐꯨꯔꯨꯕ꯭ꯔꯥ? ꯔꯣꯍꯥꯟꯅ, ꯍꯣꯏ ꯁꯥꯔ, ꯑꯗꯨꯕꯨ ꯃꯗꯨ ꯀꯣꯂꯦꯖꯀꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯗꯤꯟ ꯑꯗꯨꯅ, ꯀꯣꯂꯦꯖꯀꯤ ꯃꯄꯥꯟ ꯑꯣꯏꯕ ꯌꯥꯏ, ꯃꯅꯨꯡ ꯑꯣꯏꯕ ꯌꯥꯏ, ꯑꯗꯨꯕꯨ ꯆꯞ ꯃꯥꯟꯅꯩ꯫ ꯑꯗꯨꯒ ꯅꯪꯅꯁꯨ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯃꯥꯒꯤ ꯃꯄꯥꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ? ꯔꯣꯍꯥꯟꯅ, ꯍꯣꯏ ꯈꯪꯖꯩ ꯁꯥꯔ, ꯑꯗꯨꯕꯨ ꯃꯥꯅꯕꯅ ꯑꯩꯒꯤ ꯒꯔꯜꯐ꯭ꯔꯦꯟꯒ ꯂꯩꯔꯝꯕꯒꯤꯅꯤ꯫ ꯗꯤꯟ ꯑꯗꯨꯅ, ꯍꯣꯏ ꯑꯩꯁꯨ ꯈꯪꯉꯤ, ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯕꯣꯔꯗꯇ ꯌꯧꯔꯛꯂꯤ, ꯑꯗꯨꯅ ꯑꯩ ꯎꯄꯥꯏ ꯂꯩꯇꯦ, ꯑꯗꯨꯅ ꯁꯦ ꯅꯪ ꯇꯥꯟꯊꯣꯛꯄꯒꯤ ꯆꯦ ꯑꯁꯤꯗ ꯂꯩꯔꯦ꯫ ꯔꯣꯍꯥꯟꯅ, ꯁꯥꯔ, ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯈꯔꯗꯤ ꯐꯖꯃꯟꯗꯦ꯫ ꯗꯤꯟ ꯑꯗꯨꯅ, ꯔꯣꯍꯥꯟ, ꯑꯥꯏ ꯑꯦꯝ ꯁꯣꯔꯤ꯫ ꯑꯗꯨꯝꯅ ꯔꯣꯍꯥꯟꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯀꯣꯂꯦꯖ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯗ ꯃꯥꯅꯕ ꯑꯗꯨ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯕꯨ ꯔꯣꯍꯥꯟꯅ ꯎꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯃꯈꯥ ꯇꯥꯅ ꯆꯠꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯅꯕꯅ ꯈꯥꯝꯗꯨꯅ ꯍꯥꯏꯈꯤ, ꯌꯦꯡꯉꯨ ꯔꯣꯍꯥꯟ, ꯑꯩꯁꯨ ꯁꯣꯏꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩꯅꯁꯨ ꯍꯥꯟꯅ ꯍꯥꯏꯈꯤꯕꯗꯨꯅꯤ ꯑꯩꯗꯤ ꯃꯥꯏꯊꯤꯕ ꯄꯥꯝꯗꯦꯅ꯫ ꯔꯣꯍꯥꯟꯅ, ꯅꯪꯅ ꯂꯧ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯅꯠꯇ꯭ꯔꯥ? ꯍꯥꯏꯔꯝꯂꯒ ꯃꯈꯥ ꯇꯥꯅ ꯆꯠꯄ ꯍꯧꯈꯤ꯫ ꯃꯥꯅꯕꯅ ꯈꯣꯟ ꯈꯔ ꯀꯜꯂꯞꯅ, ꯂꯧꯅꯤ ꯍꯥꯏꯕ?
Adunaro numit aduda miyagi nakta nangna laklido. Minushi amagi makhada scholarship amagi makhada lairik tamlaba nangna matik chari na khaliro. Manap nasu magi college ki friend mayam adu tana bahaiki. Yengo mayam pisori gi maithiba nupa amana Teresa gi satro oini haina lakli se. Nangi horafam kauraba. Rohan manapna adumna ngangbaduda pendaba amaga loinana manapta munna yenglami. Manafna aina nangbu nushiduna aigi ikhada thamlakhibane. Aigi birthday da amadi aigi team da yahonduna madu kaigino khangbra nangi fajaba psychic ama lainaba. Adubu ngasidi nangi khongyagi ufun adu aingondo aina thamlaki tawrakli. Yengo mayam Teresa gi champion. Asumna manapna Rohan bu noknaki. Rohan na aduga kaigino miyabu hiram asida yahonbagi maramna. Manapna aina karibu tawnangai amung lairigene. Nang nasada yengjo aduga aingonda su yengo. Miyana aibu khanjarakpani. Madugi wa adu tabada Rohana manapu kinna thinki.